ꯂꯩꯄꯥꯛꯁꯤꯗ ꯐꯣꯡꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯃꯅꯤꯄꯨꯔꯤ ꯋꯥꯍꯟꯂꯤꯕꯁꯤ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕꯁꯤ ꯈꯟꯊꯕ ꯃꯇꯝ ꯑꯣꯏꯔꯦ꯫ ꯅꯝꯂꯧ ꯂꯥꯡꯗ ꯊꯨꯔꯕ ꯃꯅꯤꯄꯨꯔꯤ ꯈꯨꯟꯅꯥꯏ ꯉꯁꯤꯗꯤ ꯆꯤꯟꯀꯨꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯑꯋꯥꯕ ꯃꯐꯤꯜ ꯑꯃ ꯑꯃꯨꯛ ꯂꯥꯡꯍꯜꯂꯤꯕꯁꯤ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯣ ꯍꯥꯏꯕꯁꯤ ꯃꯤꯀꯨꯞ ꯈꯔ ꯈꯟꯊꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯐꯤꯐꯥꯅꯨꯡꯗ 1994ꯗ ꯇꯤꯟꯗ꯭ꯔꯤꯉꯩ ꯂꯩꯔꯝꯕ ꯑꯁꯦꯡꯕ ꯁꯛꯇꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯅꯤ ꯍꯥꯏꯔꯤꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯁꯛ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯦꯡꯄ ꯑꯣꯠꯄ ꯇꯧꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯣꯔ ꯍꯣꯟꯕ ꯐꯪꯈꯤꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ꯫ ꯃꯔꯨꯛ ꯆꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯤ ꯆꯤꯟꯀꯨꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯆꯪꯍꯜꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯣꯏ ꯁꯟꯗꯣꯛꯄꯗ ꯅꯠꯇꯅ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯐꯥꯎꯕ ꯁꯟꯗꯣꯛꯇꯨꯅ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧ ꯃꯤꯁꯤꯡ ꯁ꯭ꯂꯣ ꯄꯣꯏꯖꯟꯒꯤ ꯃꯑꯣꯡꯗ ꯑꯔꯣꯟꯕ ꯂꯥꯟ ꯑꯃ ꯉꯜꯂꯤꯉꯩ ꯃꯇꯝ 1950ꯒꯤ ꯃꯇꯝꯗ ꯁ꯭ꯂꯣ ꯑꯣꯀꯨꯄꯦꯁꯟ ꯋꯥꯔ ꯑꯃ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯗ ꯁꯟꯗꯣꯛꯄ ꯍꯧꯔꯛꯄ ꯑꯗꯨꯕꯨꯅꯤ ꯀꯨꯀꯤ ꯚꯔꯁꯦꯁ ꯗꯤꯃꯥꯁꯥ, ꯀꯨꯀꯤ ꯚꯔꯁꯦꯁ ꯀꯥꯔꯕꯤꯁ, ꯀꯨꯀꯤ ꯚꯔꯁꯦꯁ ꯃꯥꯔ ꯑꯃꯗꯤ ꯅꯥꯒꯥ ꯑꯃꯗꯤ ꯁꯩꯗꯥꯡꯕ ꯆꯤꯟꯀꯨꯀꯤꯁꯤꯡꯒ ꯂꯥꯟ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯍꯧꯕ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯔꯦꯝ ꯑꯄꯥ ꯑꯗꯨꯅ ꯃꯦ 3 ꯉꯁꯤ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯂꯕꯁꯨ ꯌꯦꯜꯍꯧ ꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯁꯤꯡ ꯄꯨꯟꯗꯨꯅ ꯊꯦꯡꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯆꯤꯟꯀꯨꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯅ ꯃꯅꯤꯄꯨꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯌꯦꯜꯍꯧ ꯃꯤꯁꯤꯅ ꯈꯪꯕ ꯆꯨꯝꯒꯅꯤ ꯃꯈꯣꯏ ꯀꯨꯀꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕ ꯑꯁꯤ ꯈꯪꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯈꯨꯗꯣꯡꯊꯤꯕ ꯖꯥꯎꯝꯕꯤꯁꯤꯡ ꯕꯥꯎꯟꯗꯔꯤꯗ ꯍꯤꯡꯃꯤꯟꯅꯕꯒ ꯄꯥꯡꯈꯛ ꯑꯣꯏꯒꯅꯤ꯫ ꯉꯁꯤꯗꯤ ꯌꯦꯜꯍꯧ ꯃꯤ ꯃꯤꯇꯩꯁꯤꯡꯗ ꯆꯤꯟꯀꯨꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯔꯨ ꯐꯣꯛꯅꯕꯒꯤ ꯊꯧꯅꯥ ꯂꯩꯔꯦ, ꯀꯤꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯅ ꯑꯊꯨꯕꯗ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯡꯆꯠ ꯊꯤꯗꯅꯕ ꯌꯦꯜꯍꯧ ꯃꯤ ꯃꯤꯇꯩꯁꯤꯡꯒꯤ ꯃꯥꯏꯀꯩꯗ ꯂꯦꯞꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯅꯥ ꯂꯩꯕꯥꯛ ꯊꯦꯡꯅꯅꯕ ꯂꯥꯟꯕꯟ ꯁꯦꯝꯕꯗ ꯃꯤꯅꯥꯏ ꯈꯨꯠꯕꯨ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯀꯟꯈꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯑꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯒꯗꯧꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤꯆꯪ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯀꯥꯎꯗꯕ ꯐꯩ꯫ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯄ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯃꯁꯛ ꯈꯪꯂꯕ ꯐꯥꯎꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯔꯨ ꯐꯪꯅ ꯇꯥꯛꯊꯣꯛꯈꯤꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯇꯦꯔꯣꯔꯤꯖꯝ ꯑꯃ ꯁꯦꯝꯒꯠꯄꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯧꯒꯅꯤ꯫ ꯉꯁꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯉꯃꯣꯛ ꯃꯨꯟꯅꯕꯒꯤ ꯃꯨꯛꯅꯕ ꯐꯤ ꯁꯦꯝꯅꯕ ꯌꯥꯎꯗꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯇꯉꯥꯏꯐꯗꯕꯁꯤꯡ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯧꯕꯅꯤ꯫ ꯂꯥꯟꯗꯤ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯊꯦꯡꯅꯕꯅꯤ, ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯗꯤ ꯑꯣꯏꯅ ꯀꯥꯎꯕꯤꯗꯅꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯣꯒꯤꯌꯣꯅ ꯅꯣꯂꯨꯛꯅ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯪꯍꯟꯖꯕ ꯑꯃꯈꯛ, ꯃꯅꯤꯄꯨꯔ ꯂꯣꯀꯦꯜ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯛꯄ ꯃꯔꯝꯅ ꯄꯥꯎ ꯍꯥꯞꯆꯔꯛꯂꯔꯣꯏ꯫ ꯂꯣꯏꯅꯅ ꯌꯨꯇꯨꯕꯅ ꯆꯦꯅꯦꯜ ꯑꯁꯤ ꯗꯤꯂꯤꯠ ꯇꯧꯕꯒꯤ ꯆꯥꯡꯁꯨ ꯌꯥꯝꯅ ꯋꯥꯡꯅ ꯂꯩꯔꯦ꯫ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯗꯒꯤ ꯄꯥꯊꯣꯛꯇꯨꯅ ꯇꯥꯍꯟꯖꯔꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯑꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯏꯟꯇꯔꯦꯁ ꯂꯩꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯈꯥ ꯇꯥꯅ ꯇꯥꯕ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯒꯤ ꯂꯤꯡꯛ ꯑꯗꯨꯗ ꯆꯪꯂꯒ ꯌꯦꯡꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯕ ꯂꯣꯏꯅꯅ ꯑꯅꯤꯁꯨꯕ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯀꯥꯁꯃꯤꯔꯗ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯔꯤ꯫ ꯀꯥꯁꯃꯤꯔꯗ ꯃꯈꯥ ꯇꯥꯅ ꯀꯥ ꯍꯦꯟꯅ ꯏꯪꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛꯁꯨ ꯄꯥꯛ ꯁꯟꯅ ꯂꯩꯆꯤꯟ ꯊꯥꯕꯗꯒꯤ ꯁ꯭ꯔꯤꯅꯒꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯔꯄꯣꯔꯠꯇꯒꯤ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁ ꯇꯧꯕꯗ ꯑꯄꯟꯕ ꯊꯣꯛꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯃꯦꯇ꯭ꯔꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯄ ꯃꯇꯨꯡꯏꯟꯅ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯒꯤ ꯀꯥꯂꯦꯟꯒꯤ ꯀꯣꯅꯨꯡ ꯑꯣꯏꯔꯤꯕ ꯁ꯭ꯔꯤꯅꯒꯔꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ -1.8 ꯌꯧꯗꯨꯅ ꯁꯤꯇꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯅꯤꯡꯊꯝꯊꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯅꯨꯃꯤꯗꯥꯡ ꯑꯣꯏꯈꯤ꯫ ꯃꯃꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗꯅ ꯁꯤꯇꯤ ꯑꯁꯤꯒꯤ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ -1.2 ꯑꯣꯏꯈꯤꯕꯅꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯗꯨꯅ ꯍꯥꯏꯈꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯃꯔꯅꯥꯊ ꯂꯥꯏꯐꯝ ꯈꯣꯡꯆꯠꯀꯤ ꯕꯦꯁ ꯀꯦꯝꯞ ꯑꯣꯏꯔꯤꯕ ꯄꯍꯜꯒꯥꯝꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री -3.3 ꯌꯧꯗꯨꯅ ꯚꯦꯂꯤ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯃꯐꯝ ꯑꯣꯏꯈꯤ꯫ ꯄꯨꯜꯋꯥꯃꯥꯗꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री -3.2 ꯌꯧꯕꯒ ꯂꯣꯏꯅꯅ ꯀꯨꯄꯋꯥꯔꯥꯗꯅ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री -1.4 ꯑꯃꯁꯨꯡ ꯀꯣꯒꯦꯔ ꯅꯥꯒꯞꯇꯅ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 0.3 ꯌꯧꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯀꯥꯁꯃꯤꯔꯒꯤ ꯒꯦꯠꯋꯦ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯀꯥꯖꯤꯒꯟꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 1.0 ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯋꯥꯡ ꯊꯪꯕ ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯜꯂꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯃꯤꯡ ꯂꯩꯔꯕ ꯒꯨꯜꯃꯥꯔꯒ ꯁ꯭ꯀꯤ ꯔꯤꯖꯣꯔꯠꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯪꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 0.6 ꯑꯣꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯁꯨ ꯑꯉꯟꯕꯗ ꯀꯥꯁꯃꯤꯔꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡ ꯑꯊꯥꯕ ꯂꯩꯆꯤꯟꯅ ꯀꯨꯞꯄꯗꯒꯤ ꯐ꯭ꯂꯥꯏꯠ ꯁꯥꯔꯚꯤꯁ ꯑꯃꯁꯨꯡ
gari chathok sasin da chauna apan ba thogan ke Maoist in na kunja alam le pokhai vedana atopa ama sokle Police na pau viba ki thabak tawi hana singna badagi Chhattisgarh gi Narayanpur district da Maoist na sahi kun ga mga suraba kunja ama halam le ana senior official amana nga si phangdokre Inspector General of Police Bastard Range Sundaras pina phangdokpa matungina kunja do ngarang namidang wairam Narayanpur district gi Sonapur police station gi manung chana laiba gome khunda halam ki bane Laikiraba kunja do gi maming ama oike kawi hana phangdokladuna Sundaras na hai ki tawdok thokpham aduda police team ama thakre State Police ki ND Next Light Unit wariba District ki Reserve Guard pau piba ki thabak tawi ana singna badagi magalam ki bani ana su IGP na phangdokli Sahi asigi October kunga mathoida gome kun manakda security force amasung Maoist singi marakta nongmai kamna bagi thokdok thokiba do oigena police ta pau piba dagini ana su Maoist na claim tawri nongmai kamna ba du da Maoist ani sekiba ka loinana thokdok thokpham adu dagi insas rifle Ama 12 borgi rifle ama masung atai khusu khulai sing phangkhibani Maragas de Bijapur district ta Maoist na pomlamba pressure improvised explosive device IED ama pokarak padagi sahi yankai suraba khunja ama sokle police officer amana phongdorakpa matungina thawdog adu ngarang ayuk pung tararom tabada Bijapur district ki Dharmaram khunmanak ta thokhibani soglaba khunja adogi maming Chandraya Savka kawi ana phongdokladuna Official aduna hai ki mahak hanbada pamet leiwa CRPF ki field hostel pukhalaba matu yumlo nabat Telangana gi Bharat Salam da leiwa hostel amada makhata na pokre IED adu Maoist sing gi badakda chathaba operation sing gi manungda security Maoist sing badakda chathaba operation sing gi manungda security force sing na toina sinaba lambi amada famlambani ana samangna phangdoki Atopa thawdok amadana Kanker district da security force na sakti leiwa IED taret fangle Sundaras na phangdok matung ina IED singadu Maoist na Kanker district ki Ulia amasung Mad Pakhanjur khungi marakda phomlambani Bengal summit da Ambani na state da tu chauna sel thadagani wasakre Reliance na lupa gro lising ni foga mangaram Bengal da invest tawkre ana industry Gillis Mukesh Ambani na ngasi Taresuba Bengal Global Business Summit da haikre Taresuba Bengal Global Business Summit da haikre matang sai ahumda ahen ba mo ina lupa gro lising kun amagasu aikwen invest tawna ba thawrangli ana state da dugi economy gi afawa fibam adu uladuna mahangna haike Bengal gi GDP gi growth rate national average da gi yamna hena wangna sada 11.5 ni ana mahangna haike India na lising ani kuntra phawda dollar 10 trillion economy amu oinana ba honari Bengal na matong khaktana ikoi drabagi tungda dollar 1 trillion economy amu erak nangai oire aina Mukesh Ambani na haire Korea Singapore amasung Taiwan gumba lebak singbo aikoi growth economies ki damak Asian Tigers aina launai adoba Bengal housing jamna fagalakli amasung akiba leitraba Royal Bengal Tiger aduna nongmadi Asian Tiger punamak adudagi henabagi asa leire ana Reliance Industries Limited Chairman and Managing Director Mukesh Ambani haike Laikiraba Sri Atal Bihari Vajpayee na nakwa asengba agni kanyani singtharam khibagumna ahongba si Minister Mamata Banerjee gi leadership asinani hainam hang haike Kolkata gi Kalighat leiriba mahagam sungnita Ambani gi thamoi gi yamna naknana ma Kali Temple adu restoration amasung repair tawna Reliance Foundation na khalli hainam hang na makhata ki RIL Chairman amasung Managing Director Mr. Ambani danatana mifam aduda IDC gi Sanjeev Puri Kumar Wipro gi Risad Premji R Sanjeev Goeska Group gi Sanjeev Goeska TBS dagi R Dinesh Harshvardhan Neutiya Dr. Devi Shetty amasung atai makok thongba business to jingba sing charuga ki aribeda content sing asiki markui ba pau khara asiba pau damjariba Manipur local news YouTube channel asidagi yangberiba punama padaga sari channel is atom da kana badi subscribe to be business subscribe to be like and share to was a kawi ko namak po amakana tagasari